PAHALGAM terror attack ki PAOKHUM OINA Government of India na Indus Water Treaty Suspend Touba Yaona Maru Oiba Khongthang kaya Loukhatkhre miyoi kun taruk hatkiba tamthiraba terror attack aduna maram oiraga India na Pakistan ki mayokta Khongthang sing adu launaba warep laukhibani warep sing asi ngarang Prime Minister Narendra Modi na mayai tangbal lauduna pangthokhiba Cabinet Committee on Security CCS mifamda laukhibani Mifam aduna tongan by action manga launaba recommend tauki action manga adugi manungda Pakistana masagi maral yajatriba fawba kumja lising amaga chamapan humpugi Indus Water Treaty suspend tauba atarida hangliba integrated check post khudakta close tauba amadi valid endorsement ga loinana leibak asida changlakiba Pakistani sing lakliba me ama fawbagi manungda halankiba sak visa exemption scheme gi makada Pakistan macha amata India da changhandaba scheme asigi makada mamangda issue taukiba visa sing cancel tauba scheme asigi makada India da lakhiba Pakistan macha khudima pung nimpu nipan gi manungda leibak asidagi halankiba New Delhi da leiba Pakistan High Command gi Defense Military Naval amadi Air Advisor sing persona non grata oina declare tauba amadi chayol amagi manungda leibak asi thadokhanba Islamabad leiriba Indian High Command gi advisor sing withdraw tauba amadi High Commission sing gi overall strength asi yangkhai manga oirambadagi kunthada hanthanba yauri masigi mathakta Cabinet Committee on Security na India gi force khudingma mikup na hum sing na sem saduna leinaba khangankhre